Syria ki hana president oram ba mayam se na khambiram mani Bashar al-Assad se ngarang se Syrian sarkar na mahak se sibagi charak pi khre ko باسم الشعب العربي في سوريا تقرر المحكمة بالإجماع ما يلي. أولاً تجريم المتهم aduga mahak singarang sibagi charak pi basida mahak khakna te atop official ani amasu harib official si mahakna president oringe matamda maga yamna chauna du relation le ram aduga Syrian sarkar di yamna chauna thabak toram adugumba mi ani ne aduga aina video sida mayam da laksa doisi Syria gi president hana gi president Bashar al-Assad se hojik mahak se hoi Syria da leitre ko masi president famdai thadu aga masi Russia da chatlaga lei himne duna hojik se mahak se sagi Syria gi sarkar sina sibagi charak piraga so masa si Russia da lei bani Russia na masi kari haraka dunu habadi hojik phogi pau lagtri ko du mahak se Russia na Syria da tharaka duira natraga Russia na koi hare misak se Bashar al-Assad se mahak se Syria da thara aroi Russia da lehalani habagi pot am lakka duira adugi update am ko na lakani aduga ina video si de maru ina mayam da share taw du isina Bashar al-Assad se 2024 da mahak se Syria thadoga Russia da chen khibne ado mahakna Syria thadoga Russia da chen khibagi maram si kari gi no aduga Syria gi hojik lairiba sarkar se hojik lairiba Ahmad al-Sahra ka uba misak amana lusinga ga hojik Syrian sarkar se chemi bako ado hariba Syrian sarkar se masi sida US amasu Israel na support tawriba sina kari gi habase masi ki matang de video si de explanation fazana me am tawjarke aduga video si khidang mudi sangbiya minute 10 13 30 du main oi bi ai ko dubo loi ho yang biraga de mayamna yamna important oi ba aduga geopolitics ki oi ba da understand fazana tawgane na su ai yo kan da khalle aduga si naw singna channel asibu naw sambira pasina channel asibu subscribe to sinbiramo adu makhata ba mayam gi kana da video kya masu share tawjarke ahan bada ikoina nising yabasi hojik sibagi charak pi khiba Bashar al-Assad har misat se mahak 2000 dagi Syria da president oiraga lakhibne bako 2000 dagi president oiraga lakosina 2020 ga 4 se si phobose mahak se oira me 2024 da ne mana kano president famde thadu ga Russia da chen khibase ado mahakna Russia da chen khibagi Syria thadu chen khibagi series ama ai video se share tawjar ke di mahak si karam karam thodok thoke duga kamaina mana thadu ga chen khibase mana Syria gi president oiringe matamda praja gi revolt ama praja gi revolution haiga da protest am yam kana taw gi 2011 da ado haiba 2011 da taw gi protest se sigi protest da police ka praja singa mukna ba khot ka torok padagi kasai praja gi section da hai protester kamu se sigi praja gi section da nongi pai ba hore duga makoina sarkar gi army police ga haiba protester praja siga kamna ba horo ki 2011 de horo ki ne maroina ado 2011 ni sum hora matung dagi tam chawthora padagi kamain tawre har kanda foreign country me hamse atopa foreign country me hamse changa sagi tongan na nakal ani makse country khara mana Bashar al-Assad na lusingi ba Syria government da support taw horo khre baduga khara mana haziki protester praja sing se protester hairamni na makoi se noi para amni na militant gi type ta lai hai tare ko aduna makoi sida mu khara mana country khara mana changa support taw ba hore ba adu ekhone masida no tawsin be abase Syrian government da matam da Bashar al-Assad na president oiringai da support taw hiba country si maroina Russia and Iran level hajik Russia and Iran gana support taw basina maram oiragani ko mana ngasi Syria gi president pham thadoga Russia da chen khiba duga ngasi civil war thoke me amse Russia ga Iran ge relation lai rugi ne aduga asomna kan rebel group hai tare government si rebel group oiriba kambu sidana support taw si maroina US ga kenoga Israel na support taw bane aduna matam du gi lai hiba makhogi taw ki Iran je civil war je Syria manu ni thobi civil war si government amadi makhoi prajai marak si civil war je kana taw ge kan Iran ga Russia ga nakala mad le ga nakala madana US ge Israel ga sab ani maksi Syria manu da war taw ga manai ba kari gina kanda hariba ani makse government dana Russia ga Iran ga support taw re duga praja dana protester dana muka hoigi US ga Israel ga support taw bane ba aduga masida yamna ngakpa me yamna yam thina ngakpa hai taragadi adugi matam dagi mahoi si lan si sum tor to civil war tor lak pasina 2024 the rebel group sina army sing dam thara kanda adugi matam dagi Syrian president chen khego Syrian presidency matam du era Bashar al-Assad Moscow da sak Moscow da lai khe mai family punan Moscow da lai re
ꯃꯣꯁꯀꯣꯗ ꯂꯩꯔꯕ ꯃꯇꯨꯡꯗꯒꯤ ꯍꯧꯖꯤꯛ ꯄ꯭ꯔꯦꯁꯤꯗꯦꯟ ꯑꯣꯏꯔꯤꯕ ꯃꯤꯁꯛꯁꯦ ꯁꯤꯔꯤꯌꯥꯒꯤ ꯂꯤꯗꯔ ꯑꯣꯏꯔꯤꯁꯤꯅ ꯑꯍꯃꯗ ꯑꯜ ꯁꯥꯔꯥ ꯍꯥꯏꯕ ꯅꯨꯄꯥꯁꯤꯅ ꯀꯅꯥꯅꯣ ꯑꯃꯨꯛ ꯌꯦꯡꯁꯦꯕ ꯑꯃꯨꯛꯀ ꯑꯍꯃꯗ ꯑꯜ ꯁꯥꯔꯥ ꯍꯥꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄ꯭ꯔꯦꯁꯤꯗꯦꯟꯁꯦ ꯁꯤꯔꯤꯌꯥꯒꯤ ꯃꯀꯣꯛꯁꯤ ꯃꯍꯥꯛꯁꯤꯅ ꯑꯃꯨꯛꯀ ꯔꯦꯕꯦꯜ ꯒ꯭ꯔꯨꯞꯀꯤ ꯃꯇꯝꯗ ꯍꯥꯏꯇꯥꯔꯦ ꯃꯃꯥꯡꯉꯩꯗ ꯃꯍꯥꯛꯁꯦ ꯍꯥꯟꯅ ꯑꯥꯏꯁꯤꯁ ꯌꯥꯎꯔꯝꯕ ꯃꯤꯁꯛ ꯑꯃꯅꯦꯕ ꯑꯥꯏꯁꯤꯁꯀꯤ ꯀꯃꯥꯟꯗꯔ ꯑꯃ ꯑꯣꯏꯔꯝꯃꯦ ꯑꯗꯨꯒ ꯃꯍꯥꯛꯁꯤ ꯃꯇꯝ ꯑꯃꯗ ꯌꯨꯑꯦꯁꯑꯦꯅ ꯃꯍꯥꯛꯁꯤ ꯒ꯭ꯂꯣꯕꯦꯜ ꯇꯦꯔꯣꯔꯤꯁ ꯑꯩꯅ 2013-14 ꯑꯗꯥꯏꯗ ꯃꯍꯥꯛꯁꯤ ꯋꯥꯔꯜꯒꯤ ꯑꯣꯏꯅ ꯌꯥꯝ ꯁꯥꯊꯤꯕ ꯇꯦꯔꯣꯔꯤꯁ ꯑꯃꯅꯦꯅꯁꯨ ꯂꯥꯎꯊꯣꯛꯈꯤꯕ ꯂꯩꯌꯦꯕꯀꯣ ꯁꯤ ꯑꯗꯨꯝ ꯏꯟꯇꯔꯅꯦꯠꯇ ꯐꯪꯕꯅꯤ ꯃꯌꯥꯝ ꯔꯤꯄꯣꯔꯠꯇ ꯂꯩꯕꯅꯤ ꯑꯗꯨꯒ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛꯀ 2017ꯗ ꯃꯍꯥꯛꯁꯦ ꯌꯨꯑꯦꯁꯑꯦꯅ ꯍꯥꯏꯈꯤꯑꯕ ꯑꯍꯃꯗ ꯑꯜ ꯁꯥꯔꯥ ꯑꯁꯤꯒꯤ ꯂꯩꯐꯝ ꯈꯪꯕ ꯃꯍꯥꯛꯀꯤ ꯂꯣꯀꯦꯁꯟ ꯇꯥꯛꯄ ꯉꯝꯕ ꯃꯤꯗ $10 million ꯄꯤꯒꯅꯦꯅ ꯌꯨꯑꯦꯁꯑꯦꯅ ꯂꯥꯎꯊꯣꯛꯈꯤꯕ ꯂꯩꯌꯦꯕ ꯑꯗꯨꯛ ꯌꯥꯝꯅ ꯑꯥꯏꯁꯤꯁꯀꯤ ꯀꯃꯥꯟꯗꯔ ꯑꯣꯏꯔꯝꯕ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯕ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯐꯝ ꯇꯥꯛꯄ ꯃꯤꯁꯛꯇ $10 million ꯄꯤꯒꯅꯤ ꯍꯥꯏꯕ ꯑꯗꯨꯃꯥꯏꯅ ꯋꯥꯟꯇꯦꯠ ꯂꯧꯔꯝꯕ ꯃꯤꯁꯛ ꯑꯃ ꯉꯁꯤ ꯌꯨꯑꯦꯁꯑꯦꯒ ꯐ꯭ꯔꯦꯟ ꯑꯣꯏꯔ ꯆꯠꯂꯤꯅꯦꯕ ꯌꯨꯑꯦꯁꯑꯦꯅ ꯁꯄꯣꯔꯠ ꯇꯧꯔꯒ ꯕꯁꯔ ꯑꯜ ꯑꯁꯥꯗꯁꯤ ꯏꯟꯊꯨꯔ ꯃꯇꯨꯡꯗ ꯃꯍꯥꯛꯁꯤ ꯄ꯭ꯔꯦꯁꯤꯗꯦꯟ ꯑꯣꯏꯅ ꯊꯝꯃꯤꯅꯦꯕ ꯃꯥꯅ ꯄ꯭ꯔꯦꯁꯤꯗꯦꯟ ꯑꯣꯏꯔ ꯃꯇꯨꯡꯗꯒꯤ ꯇꯣꯉꯥꯟꯕ ꯆꯦꯟꯖꯦꯁ ꯈꯔꯁꯨ ꯂꯥꯛꯈ꯭ꯔꯦ ꯁꯤꯔꯤꯌꯥ ꯃꯅꯨꯡꯗ ꯑꯩ ꯑꯗꯨꯁꯨ ꯃꯈꯥ ꯇꯥꯖꯔꯛꯀꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯀꯃꯥꯏꯅ ꯇꯧꯔꯦ ꯍꯥꯏꯔꯀꯥꯟꯗ ꯃꯇꯝꯗꯨꯗ ꯁꯤꯔꯤꯌꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟ ꯑꯣꯏꯈꯤꯕ ꯕꯁꯔ ꯑꯜ ꯑꯁꯥꯗꯁꯦ ꯃꯍꯥꯛꯅ ꯄ꯭ꯔꯦꯁꯤꯗꯦꯟ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯏꯖꯔꯦꯜꯒꯤ ꯁꯥꯏꯠꯇꯒꯤ ꯁꯤꯔꯤꯌꯥꯗ ꯅꯣꯡꯃꯩ ꯃꯔꯨ ꯑꯃ ꯀꯥꯞꯄ ꯉꯝꯈꯤꯗꯦꯕ ꯃꯔꯝꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯗꯨꯛ ꯌꯥꯝꯅ ꯃꯥ ꯁꯄꯣꯔꯠ ꯄꯥꯋꯔꯐꯨꯜ ꯂꯩ ꯃꯇꯝꯗ ꯕꯁꯔ ꯑꯜ ꯑꯁꯥꯗꯁꯦ ꯁꯤꯔꯤꯌꯥꯁꯤ ꯄꯥꯋꯔꯐꯨꯜ ꯑꯣꯏ ꯑꯗꯨꯒ ꯏꯔꯥꯟꯒꯤ ꯐꯨꯜ ꯁꯄꯣꯔꯠ ꯐꯪꯉꯤ ꯔꯁꯤꯌꯥ ꯐꯨꯜ ꯁꯄꯣꯔꯠ ꯐꯪꯉꯦꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯁꯤꯔꯤꯌꯥꯁꯦ ꯀꯔꯤꯒꯨꯝꯕ ꯑꯃꯐꯥꯎꯕ ꯏꯖꯔꯦꯜꯅ ꯇꯧꯕ ꯉꯝꯗꯦꯕ ꯑꯗꯨ ꯃꯍꯥꯛꯁꯤ ꯏꯖꯔꯦꯜꯒꯤ ꯇꯁꯦꯡꯕꯒꯤꯗꯤ ꯃꯁꯤ ꯔꯤꯄꯣꯔꯠ ꯀꯌꯥꯅ ꯄꯜꯂꯤꯁꯤꯅ ꯑꯦꯅꯥꯂꯤꯁ ꯃꯌꯥꯝꯅ ꯍꯥꯏꯔꯤꯁꯤꯅ ꯏꯖꯔꯦꯜ ꯑꯃꯁꯨꯡ ꯌꯨꯑꯦꯁꯑꯦꯒꯤ ꯄꯨꯔꯥ ꯃꯅꯨꯡꯗ ꯂꯥꯂꯣꯡ ꯇꯧꯔꯀꯥꯟꯗ ꯍꯥꯏꯔꯤꯕ ꯕꯁꯔ ꯑꯜ ꯑꯁꯥꯗꯀꯤ ꯁꯔꯀꯥꯔꯁꯦ ꯏꯟꯊꯨꯕꯅꯦꯕ ꯏꯟꯊꯨꯔ ꯃꯇꯨꯡꯗ ꯃꯥ ꯆꯦꯟꯈ꯭ꯔ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯌꯥꯅꯕ ꯃꯤꯁꯛ ꯑꯃ ꯌꯥꯅꯔꯤꯕ ꯃꯈꯣꯏꯒꯤ ꯃꯈꯥꯗ ꯊꯝꯕ ꯌꯥꯕ ꯄꯄꯦꯠ ꯑꯃ ꯁꯤꯔꯤꯌꯥꯒꯤ ꯂꯤꯗꯔ ꯑꯣꯏꯅ ꯏꯟꯁꯇꯣꯜ ꯇꯧꯁꯤꯜꯂ ꯊꯝꯕꯅꯦꯕ ꯁꯤꯔꯤꯌꯥꯗꯀꯣ ꯑꯗꯨꯅ ꯃꯍꯥꯛꯁꯤ ꯆꯠꯈ꯭ꯔ ꯃꯇꯨꯡꯗ ꯃꯍꯥꯛꯁꯤ ꯔꯁꯤꯌꯥꯗ ꯆꯦꯟꯈꯤꯕꯒ ꯅꯣꯡꯉꯥꯟꯕꯒ ꯏꯖꯔꯦꯜꯒꯤ ꯃꯣꯏꯒꯤ ꯑꯦꯌꯥꯔꯄ꯭ꯂꯦꯟ ꯀꯩꯀꯥ ꯁꯤꯖꯤꯟꯅꯔꯀꯥꯟꯗ ꯕꯁꯔ ꯑꯜ ꯑꯁꯥꯗꯀꯤ ꯃꯇꯝꯗ ꯂꯩꯔꯝꯕ ꯅꯦꯚꯤ ꯏꯌꯥꯔ ꯐꯣꯔꯁ ꯑꯗꯒꯤ ꯐꯥꯏꯇꯔ ꯖꯦꯠ ꯃꯤꯁꯥꯏꯜ ꯀꯩꯀꯥꯁꯦ ꯂꯣꯏꯅꯃꯛ ꯏꯖꯔꯦꯜꯅ ꯕꯣꯝ ꯊꯥꯗꯔꯒ ꯊꯨꯒꯥꯏꯑꯦꯕ ꯁꯤꯔꯤꯌꯥ ꯃꯅꯨꯡꯗꯀꯣ ꯃꯃꯥꯡꯗ ꯕꯁꯔ ꯑꯜ ꯑꯁꯥꯗꯅ ꯄ꯭ꯔꯦꯁꯤꯗꯦꯟ ꯑꯣꯏꯔꯤꯉꯩꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯕ ꯉꯝꯃꯝꯗꯕ ꯀꯟꯇ꯭ꯔꯤꯁꯦ ꯃꯥ ꯍꯦꯛ ꯆꯠꯈꯤꯕꯒ ꯏꯖꯔꯦꯜꯅ ꯄꯨꯔꯥ ꯊꯨꯒꯥꯏꯈꯤꯕꯅꯦꯕ ꯏꯖꯔꯦꯜꯅ ꯊꯨꯒꯥꯏꯈꯤꯕ ꯃꯇꯝꯁꯦ ꯁꯤꯗ 2024ꯗ ꯑꯗꯨꯒꯤ ꯃꯇꯝꯗꯒꯤ ꯁꯤꯔꯤꯌꯥꯒꯤ ꯂꯤꯗꯔ ꯑꯣꯏꯔ ꯂꯥꯛꯏꯁꯤꯅ ꯉꯁꯥꯏꯒꯤ ꯃꯇꯝ ꯑꯃꯗ ꯑꯥꯏꯁꯤꯁꯀꯤ ꯀꯃꯥꯟꯗꯔ ꯑꯣꯏꯔꯝꯕ ꯃꯤꯁꯛꯁꯤꯅꯦꯕ ꯑꯥꯏꯁꯤꯁꯀꯤ ꯀꯃꯥꯟꯗꯔ ꯑꯣꯏꯔꯝꯕ ꯋꯥꯟꯇꯦꯠ ꯂꯥꯎꯈꯤꯕ ꯃꯤꯁꯛꯇꯣ ꯑꯗꯨꯅ ꯌꯨꯑꯦꯁꯑꯦꯅ ꯁꯄꯣꯔꯠ ꯇꯧꯔꯒ ꯑꯃꯨꯛꯀ ꯁꯤꯔꯤꯌꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟ ꯑꯣꯏꯅ ꯊꯝꯒꯠꯂꯛꯏꯅꯦꯕꯀꯣ ꯑꯗꯨꯅꯅꯤꯀꯣ ꯃꯌꯥꯝꯅ ꯍꯥꯏꯅꯕꯗ ꯌꯨꯑꯦꯁꯑꯦꯒꯤ ꯃꯥꯒꯤ ꯐ꯭ꯔꯦꯟꯁꯨ ꯂꯩꯇꯦ ꯃꯥꯒꯤ ꯌꯦꯛꯅꯕ ꯏꯅꯤꯃꯤꯁꯨ ꯂꯩꯇꯦ ꯃꯥꯗꯤ ꯃꯇꯝꯒꯤ ꯈꯨꯗꯣꯡꯆꯥꯕ ꯌꯦꯡꯉ ꯆꯠꯂꯤ ꯃꯉꯣꯟꯗ ꯂꯣꯁ ꯑꯣꯏꯕ ꯌꯥꯗꯦꯕ ꯌꯨꯑꯦꯁꯑꯦꯒꯤ ꯄꯣꯂꯤꯁꯤꯅꯦꯕ ꯁꯤꯁꯦ ꯃꯌꯥꯝꯅ ꯈꯪꯖꯤꯟꯕꯤꯒꯗꯧꯕꯁꯦ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯍꯃꯗ ꯑꯜ ꯁꯥꯔꯥꯁꯦ ꯂꯩꯔ ꯃꯇꯨꯡꯗ ꯃꯥꯅ ꯄ꯭ꯔꯦꯁꯤꯗꯦꯟ ꯑꯣꯏꯅ ꯏꯖꯔꯦꯜꯅ ꯑꯗꯨꯛ ꯌꯥꯝꯅ ꯃꯁꯥꯒꯤ ꯂꯝꯒꯤ ꯊꯨꯒꯥꯏꯈꯤꯕ ꯃꯌꯥꯝꯁꯦ ꯃꯥꯒꯤ ꯁꯥꯏꯠꯇ ꯀꯟꯗꯦꯝ ꯈꯔꯕꯨꯗꯤ ꯇꯧꯋꯦꯀꯣ ꯑꯗꯨꯕꯨ ꯆꯨꯝꯅꯒꯤ ꯀꯟꯗꯦꯝ ꯇꯧꯗ꯭ꯔꯒꯗꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯈꯤꯕ ꯀꯔꯤꯒꯨꯝꯕ ꯑꯦꯛꯁꯟ ꯑꯃꯐꯥꯎꯕ ꯏꯖꯔꯦꯜꯒꯤ ꯃꯥꯏꯀꯩꯗ ꯂꯧꯈꯠꯈꯤꯗꯦꯕ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯃꯌꯥꯝꯅ ꯀꯔꯤ ꯍꯥꯏꯅꯔꯛꯑꯦ ꯍꯥꯏꯔꯀꯥꯟꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯤꯔꯤꯌꯥꯒꯤ ꯂꯤꯗꯔꯅ ꯂꯩꯔꯤꯕ ꯑꯍꯃꯗ ꯑꯜ ꯁꯥꯔꯥꯁꯦ ꯃꯍꯥꯛꯁꯤ ꯏꯖꯔꯦꯜꯒꯤ ꯑꯦꯖꯦꯟ ꯅꯠꯇ꯭ꯔꯒ ꯁ꯭ꯄꯥꯏ ꯑꯃꯒꯨꯝꯕꯅ ꯋꯥꯛ ꯇꯧꯋꯤ ꯁꯤꯅꯦꯕ ꯁꯤꯔꯤꯌꯥ ꯃꯅꯨꯡꯗꯀꯣ ꯁꯤꯔꯤꯌꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯇꯁꯦꯡꯕꯒꯤꯗꯤ ꯏꯖꯔꯦꯜꯒꯤ ꯑꯦꯖꯦꯟ ꯑꯃꯒ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯅꯅꯤꯀꯣ ꯉꯁꯥꯏꯒꯤ ꯏꯖꯔꯦꯜꯅ ꯇꯧꯕ ꯈꯨꯗꯤꯡꯃꯛꯇ ꯍꯧꯖꯤꯛꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠꯅ ꯂꯩꯔꯤꯕ ꯃꯤꯁꯛꯁꯤꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯗ꯭ꯔꯤꯁꯦ ꯑꯗꯨꯒ ꯑꯦꯖꯦꯟ ꯅꯠꯇ꯭ꯔꯒꯗꯤ ꯁ꯭ꯄꯥꯏ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯅꯁꯨ ꯈꯟꯅꯁꯦ ꯃꯉꯣꯟꯗ ꯍꯥꯟꯅ ꯂꯥꯎꯊꯣꯛꯈꯤꯕ ꯑꯦꯋꯥꯔꯗ ꯂꯥꯎꯊꯣꯛꯈꯤꯕ ꯃꯥꯁꯦ ꯐꯥꯕꯒꯤ ꯈꯣꯠꯄꯒꯤ ꯇꯦꯔꯣꯔꯤꯁꯠꯅ ꯂꯥꯎꯊꯣꯛꯈꯤꯕꯁꯤ ꯀꯃꯥꯏꯅ ꯇꯦꯔꯣꯔꯤꯁꯀꯤ ꯃꯤꯡꯊꯣꯟꯁꯤ ꯃꯉꯣꯟꯗ ꯀꯣꯛꯈ꯭ꯔꯤꯅꯣꯕ $10 million ꯃꯍꯥꯛꯀꯤ ꯂꯣꯀꯦꯁꯟ ꯇꯥꯛꯄ ꯉꯝꯕ ꯃꯤꯁꯛꯇ ꯄꯤꯒꯅꯤ ꯍꯥꯏꯔꯝꯕ ꯃꯤꯁꯛꯇꯨꯅ ꯀꯃꯥꯏꯅ ꯃꯈꯣꯏꯅ ꯊꯥꯡꯖꯤꯜꯂꯒ ꯁꯤꯔꯤꯌꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯣꯏꯔꯤꯅꯣꯕ ꯑꯗꯨꯅ ꯁꯤꯒꯤ ꯂꯥꯂꯣꯡ ꯈꯨꯗꯤꯡꯃꯛꯁꯦ ꯁꯤꯔꯤꯌꯥꯗ ꯉꯁꯤ ꯇꯧꯈꯤꯕ ꯁꯤꯚꯤꯜ ꯋꯥꯔ ꯀꯩꯀꯥ ꯇꯧꯈꯤꯕ ꯈꯨꯗꯤꯡꯃꯛꯁꯦ ꯀꯔꯤꯝꯇ ꯅꯠꯇꯦꯕ ꯍꯥꯏꯕꯗꯤ ꯏꯔꯥꯟꯒꯤ ꯏꯟꯐ꯭ꯂꯨꯌꯦꯟꯁꯁꯦ ꯃꯤꯗꯜ ꯏꯁꯇ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯅ ꯂꯩ ꯃꯈꯣꯏꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯆꯥꯎꯈꯠꯂꯛꯄ ꯍꯦꯜꯂꯦ ꯑꯗꯨꯅ ꯃꯥꯒꯤ ꯄꯥꯔꯠꯅꯔ ꯑꯣꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯃꯈꯩ ꯃꯥꯒ ꯌꯥꯅꯔꯤꯕ ꯀꯟꯇ꯭ꯔꯤ ꯃꯈꯩꯁꯦ ꯅꯝꯊꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯤꯗꯒꯤ ꯕꯁꯔ ꯑꯜ ꯑꯁꯥꯗꯀꯤ ꯁꯔꯀꯥꯔꯁꯦ ꯌꯨꯑꯦꯁꯑꯦ ꯑꯃꯁꯨꯡ ꯏꯖꯔꯦꯜꯅ ꯃꯅꯨꯡꯗ ꯂꯥꯂꯣꯡ ꯇꯧꯔꯦ ꯄ꯭ꯔꯖꯥ ꯄ꯭ꯔꯣꯇꯦꯁꯇꯔꯁꯤꯡꯗ ꯈꯨꯠꯂꯥꯏ ꯄꯤꯁꯤꯜꯂꯒ ꯑꯗꯨꯃꯥꯏꯅ ꯃꯇꯝꯗꯨꯒꯤ ꯁꯔꯀꯥꯔꯒ ꯄ꯭ꯔꯣꯇꯦꯁꯇꯔꯁꯤꯡꯒ ꯂꯥꯟ ꯇꯧꯅꯍꯜꯂꯒ ꯁꯔꯀꯥꯔ ꯏꯟꯊꯨꯈꯤꯕ ꯑꯗꯨꯃꯥꯏꯅ ꯏꯟꯊꯨꯈꯤꯕ ꯁꯔꯀꯥꯔ ꯑꯃꯅꯦꯕꯀꯣ ꯑꯗꯨꯅ ꯃꯣꯏ ꯃꯥꯏ ꯄꯥꯛꯈ꯭ꯔꯦ ꯁꯤꯔꯤꯌꯥꯗ ꯃꯥꯏ ꯄꯥꯛ ꯃꯇꯨꯡꯗ ꯏꯔꯥꯟꯒꯤ ꯏꯟꯐ꯭ꯂꯨꯌꯦꯟꯁꯁꯤ ꯁꯤꯔꯤꯌꯥꯗꯒꯤ ꯂꯧꯊꯣꯛꯈꯤꯕꯅꯦꯕ ꯍꯧꯖꯤꯛꯁꯨ ꯁꯤꯔꯤꯌꯥꯗ ꯏꯔꯥꯟꯒꯤ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯂꯩꯇꯦꯕ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯏꯔꯥꯟꯒꯤ ꯃꯥꯒꯤ ꯁ꯭ꯇꯔꯣꯡ ꯐꯥꯎꯟꯗꯦꯁꯟ ꯑꯣꯏꯕꯅ ꯏꯔꯥꯟꯒꯤ ꯑꯣꯏꯅꯗꯤ ꯉꯁꯤꯐꯥꯎ ꯃꯥꯒꯤ ꯁ꯭ꯇꯔꯣꯡ ꯑꯣꯏꯔꯒ ꯑꯗꯨꯝ ꯂꯩꯖꯩꯌꯦꯕꯀꯣ ꯁꯤꯒꯤ ꯆꯞ ꯃꯥꯟꯅꯅꯦꯕ ꯍꯧꯖꯤꯛ ꯃꯤꯗꯜ ꯏꯁꯇ ꯃꯁꯤ ꯇꯧꯈꯠꯂꯛꯏꯁꯤ ꯌꯃꯟꯗꯁꯨ ꯑꯗꯨꯅꯦꯕ ꯌꯃꯟꯁꯤ ꯃꯣꯏꯅ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯁꯥꯎꯗꯤꯅ ꯑꯃꯨꯛ ꯋꯥꯏꯍꯜꯂꯤ ꯑꯗꯒꯤ
UAE na mo hele adagi USA na muka yamanda mu bong har thada ni tawra tawise ngam da bai tare hothi sina muka yamna kan mo strong foundation oi giba aduna makoina plan tawri se kari gumba mo natte ba samna kanda Middle East ta mapangi kan khalak country makai se hari ba country makai si Muslim masen mai country Middle East side Muslim mayam Muslim ino ure ko atop religion adum community khara su lai raga su majority Muslim oina lai bani Muslim adum haijaragi Muslim makai se kamaina tawra ama faction ta halaga kamaina khatna hala matung da makoi jima pangal sonda halaga Iran influence oi Iran mapangi kali se masi su loina nam thara matung da Israel na tawra ko khodi makta tolung taw matam da kanana su ayat apan tibang ngam da bagi lalong du sathavane si adum mayam da analyst na phondok ko lai ne duga basa ina pangai hajin bagi wana ti ko mayam sum verify to wi ai Google da kai su phang mani ko sigi analyst mayam da phondok ko singse aduna USA ga Israel na tawriba plan si hariba Iran gi influence da thokpa aduga Middle East ta Israel se king oina le halaga mahakna kasai gi greater Israel sembagi mahaki expansion gi program se makoi gi manglan si madugi bangphau na bagi hona na matam da kanana su yetpa pi da na bagi da makta sigi plans don sa tharak pane ada Iran hausi si moi thalaga thambane ko hausi phobudi ngamdre duga analyst na haibada pasi Iran da ding ngamoi haba so dumai phongdoi maram di kai gino ha kan Iran gi praja makai se moi unity yam no oeba Syria da ding asi unity oi da budun amaga makoi masen khatnaraga adu yam powerful oina leramba Russia ga Iran ga nga ga leramba yamna phan leramba do country do praja ga sarkar gi army singa praja protesters sing no me kamna halaga protester dana khulai kana officially protester na khulai saba hi banate mai khulai kai da lai no pibam yaudana ni ko sumaina khatna halakanda ase Syria se pumdoi to hen hirne hojikti Syria da army su laiti navy su laiti country amma ne lai ni ko mangon da kari kum ampo navy air force kai ka amma fu laiti ko army khara lai moi gi land force na adu ni chung da gi public singa na gi lai na du atopa country ga lan taw na gi mapangal ji de pura hojik extremely weak way kheba Syria da hojik atopa country gi war taw ga mai pangal moi da laiti Israel na to the crime sigi hari mapangan si basara la sanna lai ngi matam da du ki mati mo si Syria si powerful oiraga lerameba aduga masida mayam na basara la sakki support to bagi mawong da ngang wan musu khan musi adu si matang dai kari ko haijage basara la sanna mahang president oiring matam da controversy oiba human rights khongaw na thabak kai amas to hi ko si simazu report ta lai haidi 2021 da mawon da protest or khibase sarkar gi mathak ta protest or khibase sigi protester si kana na hodor khibno natraga kari maram gi tor khibno habadi mayam ro na khangna report protester sin nam thana buhana kanda basara la sana force khar sin na kiyaba force khar sin na basa wagi praja kaya ma pha ki ay adu praja kaya ma su si ki badu student kaya ma su si ki ba pha ki ba layeba ko masi sin na maram wa kanda asai gi mahat ki president oring ai matam do si yamna mi chathiba amasu oi khiba adu adu dagi adu makha tarak padagi sum masing sum yam khala kanda civil war so control khibne ba aduna human rights ki mong si di US na ka basara na satta mangon da pikhiba matam dugi maran si di samna kan human rights khongaw nei mogi protesters in satra sing ha lehne human rights khongaw na bagi wana di akoina lona masi ajik data oina lai report ni ko human rights khongaw na bagi wana di akoina US na ngasi pu second world war gi matung dagi ngasi pu do moin lan chang ibe lan tor ibe country sing se Vietnam da moin lan taw da Vietnam da miwe million kya no se hoi se moin lan bu ding ngam gi de ko loss oira sa ki makoi su US Army lising hu pumu si ki adu makoina US Army na Vietnam gi chamjar praja million kya no hala misi adaya to pamna Afghanistan da Taliban government intu bagi maming da la kan da sahi kunji makoina Afghanistan da nairaga lai da mioi la kya million kya no madu gi awana ta halami aso pan asiana to halami si Iran da handak tawgi ba han ba war gi han no miti school da bisal kapsil laga satra no pingal tambal sama humpung da hakhi base si USA na ne ba human rights ki matang se si simadi masidi kanana chumilla le wana ti human rights khongaw na daba karamba country lai gene masidi khoi India ka gi Pakistan natraga Russia China gi wari na te ko human rights khongaw na badum matam sarkar gi magi policy program da itare yarakta ba tanja da praja sing mukna ba dum khara di lai gene ba tabu adu ne ta maram am bisilaga country saga thugai gene du lan taw na halaga civil war thokal laga thugai gene he ko tu di sigi policy ji USA gi chatna bi na lai yam khoi da makoina war tara matung da atoba country se bulhauba si hauba na hauba tum hau makoi ta kai su khan de makoi gi benefit khara phanga ga la pa moi adu khatam uye aduna ni ko ngasi ho da makoi ne chang ki war ta hi ba country de karamba apa pura pala yegin Afghanistan da makoi ta hi war da karamba apa pura ki lai karamba positive oi Afghanistan da lai yango
ꯚꯤꯌꯦꯠꯅꯥꯝꯗ ꯇꯧꯈꯤꯕ ꯋꯥꯔꯗꯨꯅ ꯀꯔꯝꯕ ꯄꯣꯖꯤꯇꯤꯕ ꯂꯩꯈꯤꯒꯦꯕ ꯃꯤꯑꯣꯏ ꯀꯌꯥ ꯃꯤꯂꯤꯌꯟ ꯀꯌꯥ ꯁꯤꯍꯟꯕ ꯅꯠꯇꯅ ꯏꯔꯥꯟꯗ ꯇꯧꯈꯤꯕ ꯋꯥꯔꯁꯦ ꯃꯈꯣꯏꯁꯤꯗ ꯀꯔꯝꯕ ꯕꯦꯅꯤꯐꯤꯠ ꯂꯩꯒꯦꯕ ꯃꯤꯑꯣꯏ ꯀꯌꯥ ꯍꯥꯠꯈ꯭ꯔꯦ ꯏꯔꯥꯟ ꯃꯅꯨꯡꯗ ꯃꯈꯣꯏꯒꯤ ꯌꯨ ꯑꯦꯁ ꯑꯥꯔꯃꯤꯁꯨ ꯁꯤꯔꯦ ꯏꯟꯐ꯭ꯔꯥꯁ꯭ꯇ꯭ꯔꯛꯆꯔ ꯀꯌꯥ ꯑꯃ ꯊꯨꯒꯥꯏꯕꯤꯔꯝꯃꯦ ꯏꯔꯥꯟ ꯃꯅꯨꯡꯗꯀꯣ ꯋꯥꯔꯗꯤ ꯉꯝꯈꯤꯗ꯭ꯔꯦ ꯃꯈꯣꯏꯁꯨ ꯂꯣꯁ ꯑꯣꯏꯔꯒ ꯆꯠꯈ꯭ꯔꯦ ꯏꯔꯥꯟ ꯃꯅꯨꯡꯗꯁꯨ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯃꯥꯡꯉꯦ ꯑꯗꯨꯒ ꯏꯟꯐ꯭ꯔꯥꯁ꯭ꯇ꯭ꯔꯛꯆꯔ ꯀꯌꯥ ꯃꯥꯡꯉꯦꯕ ꯀꯥꯟꯅꯕꯁꯤꯅ ꯀꯔꯤꯅꯣꯕ ꯑꯗꯨꯅ ꯃꯈꯣꯏꯅ ꯆꯪꯈꯤꯕ ꯃꯥꯏꯀꯩꯁꯦ ꯑꯃꯐꯥꯎꯕ ꯂꯣꯁ ꯑꯣꯏꯗꯕ ꯌꯥꯎꯗꯦ ꯂꯣꯏꯅ ꯃꯥꯡꯍꯟ ꯇꯥꯛꯍꯜꯂꯒ ꯊꯣꯛꯂꯛꯄ ꯉꯥꯛꯇꯅꯦꯕꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀꯩꯅꯣꯁꯤꯗ ꯏꯔꯥꯟꯅꯁꯨ ꯍꯥꯏꯈꯤꯕꯁꯦ ꯍꯧꯖꯤꯛ ꯌꯨ ꯑꯦꯁ ꯁꯤꯒ ꯉꯁꯥꯏꯒꯤ ꯁꯄꯣꯔꯇꯔꯅꯦ ꯀꯥꯏꯅ ꯌꯨ ꯑꯦꯁ ꯁꯤꯒꯤ ꯑꯦꯂꯥꯏꯟ ꯂꯩꯔꯤꯕ ꯃꯤꯗꯜ ꯏꯁꯀꯤ ꯃꯨꯁꯂꯤꯝ ꯀꯟꯇ꯭ꯔꯤ ꯃꯈꯩꯁꯤ ꯅꯈꯣꯏ ꯃꯇꯝ ꯂꯩꯔꯤꯉꯩꯗ ꯃꯤꯀꯞ ꯊꯣꯛꯑꯣ ꯅꯠꯇ꯭ꯔꯒꯗꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯅꯈꯣꯏ ꯌꯨ ꯑꯦꯁ ꯁꯤꯅ ꯁꯣꯏꯗꯕꯤ ꯅꯈꯣꯏꯗꯃꯛ ꯑꯣꯟꯁꯤꯜꯂꯒ ꯋꯥꯔ ꯇꯧꯔꯒ ꯅꯈꯣꯏꯕꯨ ꯆꯥꯊꯣꯛꯄꯤꯈꯤꯅꯤ ꯍꯥꯏꯕꯅꯤ ꯏꯔꯥꯟ ꯍꯥꯏꯔꯤꯁꯤ ꯍꯧꯖꯤꯛ ꯃꯨꯁꯂꯤꯝꯒꯤ ꯑꯔꯕ ꯀꯟꯇ꯭ꯔꯤꯁ ꯃꯌꯥꯝꯁꯤꯗ ꯍꯥꯏꯔꯤꯁꯤ ꯃꯔꯝꯗꯤ ꯃꯥꯒ ꯌꯦꯛꯅꯔꯝꯕ ꯀꯌꯥ ꯑꯃ ꯍꯧꯖꯤꯛ ꯃꯥꯒꯤ ꯐ꯭ꯔꯦꯟ ꯑꯣꯏ ꯃꯥꯒ ꯐ꯭ꯔꯦꯟ ꯑꯣꯏꯔꯕ ꯀꯌꯥ ꯑꯃꯁꯨ ꯍꯦꯛꯇ ꯌꯦꯡꯅꯕ ꯈꯨꯗꯛꯇ ꯑꯣꯟꯊꯣꯛꯑꯒ ꯃꯥ ꯂꯥꯟ ꯆꯪꯕ ꯉꯝꯃꯦꯕ ꯑꯦꯛꯖꯥꯝꯄꯜ ꯑꯃ ꯌꯦꯡꯁꯦꯕ ꯁꯗꯥꯝ ꯍꯨꯁꯦꯟꯁꯦ ꯏꯔꯥꯟꯒꯤ ꯏꯔꯥꯛꯀ ꯋꯥꯔ ꯇꯧꯕ ꯃꯇꯝꯗ ꯁꯗꯥꯝ ꯍꯨꯁꯦꯟꯁꯤ ꯌꯨ ꯑꯦꯁ ꯑꯦꯅ ꯁꯄꯣꯔꯠ ꯇꯧꯔꯒ ꯏꯔꯥꯟꯒ ꯋꯥꯔ ꯇꯧꯍꯟꯈꯤꯕꯅꯦꯕ ꯃꯇꯝꯗꯨꯗ ꯌꯨ ꯑꯦꯁ ꯑꯦꯅ ꯏꯔꯥꯛꯇ ꯄꯨꯔꯥ ꯐꯨꯜ ꯁꯄꯣꯔꯠ ꯇꯧꯔꯒ ꯏꯔꯥꯟꯒ ꯋꯥꯔ ꯇꯧꯍꯟꯈꯤꯕꯅꯤ ꯑꯗꯨꯗ ꯌꯨ ꯑꯦꯁ ꯑꯦꯅ ꯁꯄꯣꯔꯠ ꯇꯧꯅ ꯏꯔꯥꯛꯁꯤ ꯃꯥꯏꯊꯤꯈꯤꯕ ꯏꯔꯥꯟꯅ ꯉꯝꯈꯤꯕ ꯋꯥꯔꯗꯨꯗ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯗꯨꯛ ꯌꯥꯝꯅ ꯁꯗꯥꯝ ꯍꯨꯁꯦꯟꯅ ꯁꯄꯣꯔꯠ ꯇꯧꯔꯝꯕꯗꯨꯅ ꯃꯥꯒꯤ ꯕꯦꯅꯤꯐꯤꯠ ꯑꯃ ꯐꯪꯉꯛꯇ꯭ꯔ ꯃꯇꯝꯗ ꯁꯗꯥꯝ ꯍꯨꯁꯦꯟꯁꯤ ꯂꯣꯏꯁꯤꯟꯗꯕ ꯌꯥꯗꯦ ꯉꯥꯏꯍꯥꯛꯇ ꯑꯃꯨꯛꯀ ꯏꯔꯥꯛꯇ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯌꯨ ꯑꯦꯁ ꯑꯦꯅ ꯂꯥꯟ ꯇꯧꯔꯀꯥꯟꯗ ꯁꯗꯥꯝꯁꯦ ꯑꯃꯨꯛ ꯐꯥꯔꯁꯤ ꯇꯧꯔ ꯍꯥꯠꯂꯤꯅꯦꯕ ꯁꯨꯃꯥꯏꯅ ꯃꯌꯥꯝ ꯂꯩꯁꯦ ꯑꯦꯛꯖꯥꯝꯄꯜ ꯃꯌꯥꯝꯁꯦ ꯍꯥꯏꯔꯒꯗꯤ ꯚꯤꯗꯤꯑꯣꯁꯤ ꯌꯥꯝ ꯁꯥꯡꯒꯅꯤꯀꯣ ꯁꯨꯃꯥꯏꯅ ꯌꯥꯝꯈ꯭ꯔꯦꯕ ꯌꯨ ꯑꯦꯁ ꯁꯤꯒꯤ ꯄꯣꯂꯤꯁꯤꯗ ꯃꯥꯒꯤ ꯐ꯭ꯔꯦꯟ ꯑꯣꯏꯔꯝꯕꯗ ꯑꯦꯅꯤꯃꯤ ꯈꯨꯗꯛꯇ ꯑꯣꯟꯊꯣꯛꯑꯒ ꯍꯥꯠꯇꯣꯛꯄꯤꯕ ꯑꯗꯒꯤ ꯑꯦꯅꯤꯃꯤ ꯑꯣꯏꯔꯝꯕ ꯀꯌꯥ ꯑꯃ ꯍꯧꯖꯤꯛ ꯑꯦꯅꯤꯃꯤ ꯑꯣꯏꯔꯝꯕ ꯍꯥꯏꯕ ꯍꯧꯖꯤꯛ ꯌꯦꯡꯉꯣꯅꯦ ꯁꯤꯔꯤꯌꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟ ꯍꯧꯖꯤꯛ ꯑꯣꯏꯔꯤꯁꯤ ꯃꯣꯏꯅ ꯃꯇꯝ ꯑꯗꯨ ꯋꯥꯟꯇꯦꯠ ꯂꯥꯎ $10 million ꯋꯥꯟꯇꯦꯠ ꯂꯥꯎ ꯒ꯭ꯂꯣꯕꯦꯜ ꯇꯦꯔꯣꯔꯤꯁꯅꯤ ꯍꯥꯏꯈꯤꯕ ꯑꯗꯨꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯃꯣꯏꯒꯤ ꯄꯥꯔꯇꯤ ꯑꯣꯏꯔꯒ ꯉꯁꯤ ꯄ꯭ꯔꯦꯁꯤꯗꯦꯟ ꯑꯣꯏꯅ ꯊꯝꯃꯤꯅꯦꯕ ꯁꯤꯒꯤ ꯁꯤꯁꯇꯦꯝꯁꯤꯅꯦꯕ ꯉꯁꯥꯏꯒꯤ ꯔꯦꯖꯥ ꯄꯦꯍꯂꯥꯕꯤꯑꯅ ꯍꯧꯖꯤꯛ ꯌꯥꯝ ꯇꯣꯏꯅ ꯐꯦꯁꯕꯨꯛꯇ ꯀꯩꯗ ꯃꯌꯥꯝꯅ ꯊꯦꯡꯅꯔꯝꯒꯅꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯟꯁꯅꯤ ꯍꯥꯟꯅ ꯀꯩꯅꯣꯒꯤ ꯏꯔꯥꯟꯒꯤ ꯅꯤꯡꯊꯧꯗꯨꯒꯤ ꯂꯤꯗꯔꯗꯨꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯀꯩꯅꯣ ꯏꯖ꯭ꯔꯦꯜꯗ ꯍꯧꯖꯤꯛ ꯂꯩꯗꯅ ꯆꯦꯜꯂꯒ ꯂꯣꯠꯂꯒ ꯂꯩꯗꯅ ꯑꯗꯣ ꯃꯣꯏꯅ ꯌꯨ ꯑꯦꯁ ꯑꯦꯅ ꯈꯜꯂꯤꯁꯤꯁꯨ ꯃꯥꯁꯤ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯁꯔꯀꯥꯔꯁꯤ ꯏꯔꯥꯟꯒꯤ ꯃꯁꯤ ꯏꯟꯊꯨꯔꯀꯥꯟꯗ ꯃꯈꯣꯏꯒꯤ ꯄꯥꯄꯦꯠ ꯑꯣꯏꯕ ꯌꯥꯅꯕꯒꯤꯗꯃꯛ ꯑꯗꯨ ꯄꯨꯔꯒ ꯏꯔꯥꯟꯗ ꯊꯝꯖꯤꯜꯂꯒ ꯑꯗꯨꯃꯥꯏꯅ ꯋꯥꯔ ꯇꯧꯒꯦ ꯈꯟꯕꯗ ꯍꯧꯖꯤꯛꯐꯥꯎ ꯁꯛꯁꯦꯁ ꯑꯣꯏꯗꯕꯅꯦꯕꯀꯣ ꯁꯨꯃꯥꯏꯅ ꯃꯣꯏꯅ ꯇꯧꯔꯤꯁꯤ ꯃꯈꯣꯏꯒꯤ ꯌꯦꯛꯅꯕ ꯏꯔꯥꯟꯒ ꯔꯁꯤꯌꯥꯒ ꯁꯄꯣꯔꯠ ꯑꯣꯏꯕ ꯃꯈꯣꯏꯒꯤ ꯄꯨꯟꯕ ꯀꯥꯡꯕꯨꯁꯦ ꯏꯟꯊꯨꯔꯒ ꯃꯈꯣꯏꯒꯤ ꯌꯥꯅꯕ ꯑꯃ ꯄꯥꯄꯦꯠ ꯑꯃ ꯊꯝꯖꯤꯟꯕꯅꯦꯕ ꯑꯗꯨꯒ ꯃꯈꯣꯏꯗꯨ ꯑꯣꯟꯈꯠꯂꯒ ꯂꯥꯟ ꯇꯧꯔꯛꯄ ꯉꯝꯗꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯒꯤ ꯃꯤꯂꯤꯇꯔꯤꯒꯤ ꯑꯣꯏꯕ ꯏꯟꯐ꯭ꯔꯥꯁ꯭ꯇ꯭ꯔꯛꯆꯔ ꯃꯈꯩꯁꯦ ꯂꯣꯏ ꯊꯨꯒꯥꯏ ꯌꯩꯈꯥꯏꯕ ꯇꯧꯕꯅꯦꯕ ꯁꯤꯒꯤ ꯄꯣꯠꯁꯤꯅ ꯃꯣꯏꯒꯤ ꯁꯤꯁꯇꯦꯃꯦꯇꯤꯛ ꯑꯣꯏꯅ ꯆꯠꯊꯔꯛꯏꯅꯦꯕꯀꯣ ꯁꯤꯒꯤ ꯁꯤꯁꯇꯦꯃꯦꯇꯤꯛ ꯑꯣꯏꯅ ꯆꯠꯊꯔꯛꯄꯁꯤ ꯉꯁꯤ ꯉꯔꯥꯡ ꯈꯛꯀꯤ ꯅꯠꯇꯦ ꯀꯨꯏꯔꯦꯕ ꯑꯗꯨꯗ ꯃꯤꯗꯜ ꯏꯁꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯅ ꯃꯈꯣꯏ ꯌꯨꯅꯤꯇꯤ ꯑꯣꯏꯕ ꯁꯨꯡꯉꯝ ꯉꯝꯗꯦꯕ ꯌꯨꯅꯤꯇꯤ ꯑꯣꯏꯕ ꯉꯝꯗꯦ ꯅꯥꯛꯄꯥꯛ ꯇꯥꯟꯅꯍꯟꯕꯁꯦ ꯀꯔꯤꯁꯨ ꯅꯠꯇꯕ ꯏꯖ꯭ꯔꯦꯜꯅ ꯍꯥꯏꯔꯤꯕ ꯄꯤꯛꯈ꯭ꯔꯕ ꯃꯆꯥꯁꯦ ꯑꯁꯤꯒ ꯌꯨ ꯑꯦꯁ ꯑꯦꯒ ꯄꯨꯟꯁꯤꯜꯂꯀꯥꯟꯗ ꯌꯨ ꯑꯦꯁ ꯑꯦꯅ ꯑꯇꯣꯞꯄ ꯀꯟꯇꯤꯅꯦꯟ ꯑꯃꯗꯒꯤ ꯂꯥꯛꯄꯅꯤ ꯁꯤꯒ ꯄꯨꯟꯁꯤꯜꯂꯒ ꯈꯥꯕꯩ ꯁꯥꯡꯅ ꯄꯣꯛꯈꯥꯏꯕꯗ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯃꯈꯩꯁꯤꯗ ꯂꯣꯏꯅ ꯌꯥꯏꯑꯕ ꯉꯥꯛꯇꯪꯒꯤ ꯃꯣꯏꯒꯤ ꯕꯦꯅꯤꯐꯤꯠ ꯐꯪꯕꯗ ꯄꯩꯁꯥ ꯄꯥꯝꯕꯗ ꯑꯣꯏꯒꯦꯔꯥ ꯑꯃꯗ ꯑꯣꯏꯒꯦꯔꯥ ꯉꯥꯛꯇꯪꯒꯤ ꯕꯦꯅꯤꯐꯤꯠꯇꯨꯒꯤꯗꯃꯛꯇ ꯃꯣꯏꯁꯦ ꯉꯥꯎꯔꯒ ꯑꯗꯨꯃꯥꯏꯅ ꯆꯠꯂꯒ ꯉꯁꯤ ꯁꯨꯃꯥꯏꯅ ꯃꯤꯗꯜ ꯏꯁꯇ ꯋꯥꯔꯁꯦ ꯑꯗꯨꯝ ꯀꯨꯏꯔꯦ ꯃꯌꯥꯝ ꯇꯥꯕ ꯀꯨꯏꯔꯦ ꯑꯃꯅ ꯃꯤꯗꯜ ꯏꯁꯇ ꯋꯥꯔ ꯇꯧꯕꯁꯦ ꯑꯃꯒ ꯑꯃꯨꯛ ꯇꯧꯅꯤ ꯑꯃꯒ ꯑꯃꯨꯛ ꯇꯧꯅꯤ ꯇꯧꯔꯤꯁꯤꯁꯨ ꯃꯣꯏꯒꯤ ꯃꯨꯁꯂꯤꯝ ꯃꯁꯦꯟ ꯈꯛꯇꯅꯦ ꯇꯧꯔꯤꯁꯤꯀꯣ ꯑꯇꯣꯞꯄ ꯔꯤꯂꯤꯖꯟ ꯑꯝꯇ ꯌꯥꯎꯕ ꯅꯠꯇꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯃꯨꯛꯀ ꯏꯔꯥꯟꯒꯤ ꯑꯃꯨꯛ ꯇꯧꯔꯤꯗꯅ ꯏꯔꯥꯟ ꯑꯃꯨꯛꯀ ꯄ꯭ꯔꯖꯥꯁꯤ ꯌꯨꯅꯤꯇꯤ ꯑꯣꯏꯕꯒꯤ ꯃꯣꯏ ꯍꯦꯟꯖꯤꯟꯕ ꯉꯝꯗꯕꯅꯦꯕ ꯑꯗꯒꯤ ꯏꯔꯥꯟꯁꯤ ꯌꯨ ꯑꯦꯁ ꯑꯦꯅ ꯉꯝꯃꯛꯇꯗꯅ ꯌꯨ ꯑꯦꯁ ꯑꯦꯅ ꯀꯌꯥꯝ ꯁꯥꯊꯤꯒꯦ ꯀꯥꯟꯗ ꯑꯔꯕ ꯀꯟꯇ꯭ꯔꯤꯁ ꯃꯈꯩꯁꯦ ꯑꯃꯨꯛꯀ ꯆꯤꯡꯁꯤꯟꯅꯕ ꯍꯣꯠꯅꯔꯝꯃꯤꯅꯦꯕ ꯍꯟꯗꯛꯀꯤ ꯋꯥꯔꯗꯨꯗ ꯌꯨ ꯑꯦ ꯏ ꯍꯣꯠꯅꯔꯝꯃꯤꯅꯤ ꯁꯥꯎꯗꯤ ꯑꯔꯥꯕꯤꯌꯥ ꯍꯣꯠꯅꯔꯝꯃꯤꯅꯤ ꯃꯈꯣꯏꯅ ꯂꯩꯊꯣꯛꯍꯧꯕꯅꯦꯕ ꯑꯩꯈꯣꯏ ꯌꯥꯎꯁꯤꯜꯂꯨꯔꯒꯗꯤ ꯏꯔꯥꯟꯅ ꯑꯩꯈꯣꯏꯁꯦ ꯊꯣꯝꯕꯤꯈ꯭ꯔꯅꯤ ꯈꯪꯗꯦ ꯃꯣꯏ ꯂꯩꯊꯣꯛꯍꯧꯕꯅꯦꯕꯀꯣ ꯌꯥꯎꯔꯝꯃꯒꯗꯤ ꯃꯈꯣꯏ ꯑꯃꯨꯛꯀ ꯃꯣꯏ ꯐꯅꯌꯥꯝ ꯗꯤꯁꯇ꯭ꯔꯣꯏ ꯇꯧꯕꯅꯦꯕ ꯃꯤꯗꯜ ꯏꯁꯀꯤ ꯏꯀꯅꯃꯤꯁꯦ ꯁꯨꯃꯥꯏꯅ ꯑꯃꯒ ꯊꯤꯅꯍꯟꯕ ꯃꯨꯁꯂꯤꯝ ꯃꯁꯦꯟꯁꯦ ꯈꯠꯅꯍꯟꯗꯕ ꯌꯥꯗꯦ ꯃꯤꯗꯜ ꯏꯁꯀꯤ ꯀꯟꯇ꯭ꯔꯤ ꯃꯈꯩꯁꯦ ꯃꯁꯤ ꯇꯨꯝꯍꯟꯗꯕ ꯌꯥꯗꯦ ꯑꯗꯨꯒ ꯏꯖ꯭ꯔꯦꯜꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯀꯟꯇ꯭ꯔꯤ ꯑꯃ ꯍꯧꯖꯤꯛ ꯄꯤꯛꯅ ꯂꯩꯔꯤꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯒ꯭ꯔꯦꯇꯔ ꯏꯖ꯭ꯔꯦꯜ ꯁꯦꯝꯃꯒ ꯃꯥꯁꯤꯅ ꯄꯨꯔꯥ ꯁꯨꯄꯔ ꯄꯋꯥꯔ ꯑꯣꯏꯅ ꯃꯤꯗꯜ ꯏꯁꯇ ꯂꯩꯍꯟꯕꯒꯤ ꯑꯗꯨꯒꯤ ꯄ꯭ꯂꯥꯟꯗ ꯆꯠꯊꯔꯛꯄ ꯂꯥꯂꯣꯡ ꯉꯥꯛꯇꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯁꯤ ꯃꯤꯗꯜ ꯏꯁꯇ ꯋꯥꯔꯁꯦ ꯂꯣꯏꯕ ꯅꯥꯏꯗꯕ ꯑꯗꯨꯒꯨꯝꯕ ꯋꯥꯔ ꯑꯃ ꯊꯣꯛꯑꯒ ꯂꯥꯛꯏꯅꯦꯕ